ꯈꯪꯗꯦꯗ ꯁꯅꯥ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯎꯅꯔꯨꯏꯌꯦ ꯁꯦꯁ ꯅꯩꯁꯤꯜꯂꯤ ꯀꯩꯅꯣ ꯑꯗꯣ ꯀꯩꯀꯩ ꯍꯥꯏꯅꯔꯛꯑꯒꯦꯕ ꯋꯥꯔꯤ ꯀꯥꯏ ꯌꯧꯔꯒꯦꯕ ꯋꯥꯔꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯤ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯍꯣꯏꯅꯦ ꯑꯗꯣ ꯍꯪꯉꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥꯕ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯗꯣ ꯗꯥ ꯔꯣꯃꯦꯁꯇꯣ ꯑꯩꯒꯤ ꯅꯝꯕꯔ ꯑꯅꯧꯕꯁꯦ ꯈꯪ ꯂꯩꯔꯝꯃꯦ ꯀꯃꯥꯏ ꯈꯪꯉꯤꯖꯥꯠꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯝꯃꯔꯣꯏꯌꯦ ꯅꯍꯥꯟꯅꯦ ꯗꯥ ꯂꯣꯌꯥ ꯏꯕꯥꯅꯤ ꯎꯅꯔꯤꯉꯩꯗ ꯃꯥ ꯂꯥꯛꯁꯤꯟꯗꯅ ꯃꯔꯛꯇ ꯋꯥꯔꯤꯒꯅꯦ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ ꯈꯪꯗꯦ ꯂꯥꯏꯖꯗꯁꯨ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯅ ꯌꯥꯅꯤꯡꯗꯦꯅ ꯑꯗꯩ ꯁꯥꯎꯈ꯭ꯔꯕ ꯈꯪꯗꯦ ꯃꯥꯁꯨ ꯑꯩꯒꯤ ꯅꯝꯕꯔꯒ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯏ ꯁꯣꯅꯣ ꯅꯨꯄꯤꯗꯨꯕꯨ ꯌꯥꯔꯍꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯔꯣꯃꯦꯁꯅ ꯄꯥꯝꯗꯦꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯉꯥꯏꯈꯣꯅꯦ ꯃꯥ ꯅꯠꯇ꯭ꯔꯣ ꯑꯦꯐꯕꯤꯗ ꯔꯣꯛꯁꯤꯅꯥ ꯂꯨꯋꯥꯡ ꯀꯥꯏꯅ ꯍꯥꯡꯕꯗꯨꯕꯣ ꯈꯪꯗꯤꯌꯦ ꯑꯩꯗꯤ ꯑꯦꯐꯕꯤ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯕ ꯀꯨꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟꯂ ꯃꯥꯔꯥꯗꯤ ꯈꯪꯗꯦ ꯗꯥ ꯂꯣꯌꯥꯗꯅꯦ ꯐꯣꯇꯣꯒ ꯌꯥꯝꯅ ꯇꯦꯛ ꯇꯧꯕ ꯃꯥꯟꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯐꯣꯇꯣ ꯊꯥꯒꯠꯂꯤ ꯈꯨꯗꯤꯡꯒꯤ ꯃꯤꯒ ꯅꯝꯃꯤꯟꯅꯔꯁꯨꯅꯦ ꯃꯥꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯑꯩꯉꯣꯟꯗꯁꯨ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯈꯤꯕꯒꯤ ꯌꯥꯎꯔꯝꯅꯤ ꯗꯥ ꯂꯣꯌꯥꯗ ꯐꯣꯇೋ ꯌꯥꯝ ꯇꯦꯛ ꯇꯧꯋꯤ ꯃꯗꯣ ꯑꯁꯦꯡꯕꯩꯔꯣ ꯇꯨ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯗꯅ ꯌꯦꯡꯍꯜꯂꯤ ꯃꯥꯅꯤ ꯁꯤꯗꯤ ꯊꯥꯖ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯥꯖ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯅꯤ ꯈꯟꯕꯗꯅꯦ ꯑꯩꯅ ꯑꯦꯐꯕꯤ ꯌꯥꯝ ꯄꯥꯏꯅꯤꯡꯗ꯭ꯔꯤꯁꯦ ꯗꯥ ꯂꯣꯌꯥ ꯅꯣꯏꯅꯤ ꯅꯨꯡꯁꯤꯅꯩ ꯈꯪꯗꯕꯩ ꯍꯧꯖꯤꯛꯂꯩ ꯑꯣꯏꯔꯝꯅꯤ ꯅꯪꯁꯨꯅꯦ ꯑꯦꯐꯕꯤ ꯄꯥꯏꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯀꯣꯛ ꯊꯝꯖꯤꯜꯂꯨ ꯑꯩ ꯑꯗꯨ ꯇꯧꯔꯣꯏꯗ ꯁꯅꯥ ꯗꯥ ꯂꯣꯌꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯑꯩꯁꯨ ꯔꯤꯌꯦꯛ ꯇꯧꯕ ꯇꯥꯕꯅꯤ ꯃꯥꯅꯁꯨ ꯌꯥꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯗꯣ ꯗꯥ ꯂꯣꯌꯥꯗꯤ ꯀꯩꯝ ꯈꯜꯂꯝꯃꯣꯏꯍꯦ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯜꯂꯤꯅꯤ ꯕꯦꯝꯃ ꯅꯣꯡꯃ ꯑꯃꯨꯛ ꯂꯣꯌꯥꯒ ꯊꯥꯖꯒ ꯑꯆꯤꯛꯄ ꯑꯃꯗ ꯎꯅꯔꯝꯃꯤ ꯗꯥ ꯂꯣꯌꯥ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯇꯣ ꯑꯁꯤ ꯑꯃꯨꯛ ꯍꯪꯉꯛꯑꯦꯕ ꯅꯨꯡꯁꯤꯕꯕꯨ ꯆꯥꯡ ꯑꯣꯟꯕ ꯌꯥꯕ꯭ꯔꯥꯕ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯥꯕ ꯑꯗꯨꯏ ꯅꯠꯇꯦꯗ ꯗꯥ ꯂꯣꯌꯥ ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯒꯦꯔꯥ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯣꯌꯥ ꯉꯛꯇꯨꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯪꯒꯤꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯅꯅꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯒ ꯅꯪꯅ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯍꯧꯒꯦ ꯍꯥꯏꯔꯤꯔꯥꯕ ꯑꯗꯨꯏ ꯅꯠꯇꯦ ꯗꯥ ꯂꯣꯌꯥ ꯑꯩ ꯀꯅꯥꯒꯁꯨ ꯅꯨꯡꯁꯤꯅꯔꯣꯏ ꯑꯗꯨꯏꯗꯤ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯍꯥ ꯅꯪ ꯌꯥꯝꯅꯅꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦꯌꯣ ꯊꯥꯖ ꯃꯣꯃꯣ ꯅꯣꯛꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯑꯩꯅꯅꯦ ꯅꯪ ꯍꯦꯛ ꯆꯦꯟꯕ ꯉꯝꯗ꯭ꯔꯕ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯣꯕ ꯑꯗꯨ ꯗꯥ ꯂꯣꯌꯥ ꯍꯟꯗꯛ ꯃꯔꯛ ꯑꯩ ꯌꯥꯝ ꯋꯥꯏ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯗꯥ ꯂꯣꯌꯥꯒ ꯀꯥꯏꯅꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ ꯀꯩꯒꯤ ꯆꯤꯡꯅꯔꯤꯕ ꯀꯨꯏꯔꯦ ꯑꯩꯅ ꯐꯠꯇꯕ ꯃꯪꯂꯛꯏꯁꯦ ꯃꯪꯗ ꯑꯩꯁꯦ ꯑꯉꯧꯕ ꯑꯃꯅ ꯑꯗꯨꯝ ꯍꯦꯛ ꯀꯧꯊꯣꯛꯄꯒꯨꯝ ꯇꯧꯏ ꯌꯦꯛꯀꯤ ꯋꯥꯔꯤꯗꯒꯤ ꯃꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯧꯔꯛꯑꯦꯅꯦ ꯅꯪꯅꯅꯦ ꯐꯠꯇꯕ ꯃꯌꯥꯝ ꯈꯟꯖꯤꯟꯕꯒꯤꯅꯦ ꯋꯥꯈꯜꯗꯣ ꯈꯔ ꯔꯤꯂꯦꯛꯁ ꯑꯣꯏꯊꯣꯛ ꯅꯪꯁꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯕꯣ ꯀꯩꯒꯤ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯌꯥꯝ ꯉꯥꯡꯉꯦꯕ ꯂꯨꯍꯣꯡꯊꯣꯛꯇ ꯌꯥꯔꯔꯣꯏ ꯏꯁ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣꯗ ꯑꯩꯁꯨ ꯊꯕꯛ ꯇꯥꯟꯅꯔꯤꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯈꯤꯒꯦ ꯊꯕꯛꯀꯤ ꯋꯥꯗꯤꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯇꯥꯟꯅꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯄꯨꯡꯁꯦ ꯌꯧꯔꯝꯃꯦꯅꯦꯍꯦ ꯑꯩꯁꯨ ꯃꯤ ꯎꯅꯗꯣꯏꯅꯦ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯒꯤ ꯀꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯍꯟꯃꯤꯟꯅꯔꯛꯄꯗ ꯔꯣꯃꯦꯁꯀ ꯃꯃꯥꯟꯅꯕ ꯈꯔꯒ ꯎꯅꯔꯝꯃꯤ ꯔꯣꯃꯦꯁꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯅꯤꯁꯤ ꯌꯥꯝ ꯇꯣꯏꯔꯦꯗ ꯏꯇꯥꯎ ꯅꯪꯕꯨ ꯑꯁꯤꯁꯦ ꯅꯪꯒ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯒꯤꯁꯤꯗꯤ ꯅꯪꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯤꯗ ꯔꯣꯃꯦꯁꯅ ꯎꯁꯤꯠꯇ꯭ꯔꯗꯤ ꯎꯁꯤꯠꯇꯕꯩ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ ꯅꯪꯒꯤ ꯗꯞꯇꯨꯅꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦꯗ ꯁꯨꯡꯐꯪ ꯐꯪꯗꯧꯕ ꯃꯥꯟꯗꯦ ꯐꯪꯂꯒꯅ ꯁꯦꯀꯦꯟ ꯍꯦꯟꯗ ꯑꯣꯏꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯍꯦꯔꯣ ꯏꯇꯥꯎ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯣꯏꯅ ꯃꯇꯦꯡꯗꯤ ꯄꯥꯡꯕ ꯇꯥꯕ ꯅꯔꯤꯜꯗ ꯄꯥꯜꯂꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯄꯥꯡꯊꯣꯛꯀꯦꯅꯦ ꯊꯥꯖꯅ ꯂꯣꯌꯥꯕꯨ ꯊꯤꯟꯕꯤꯔꯝꯃꯤ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯛꯄꯗ ꯗꯥ ꯂꯣꯌꯥ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯆꯪꯖꯈ꯭ꯔꯒꯦ ꯅꯌꯨꯝ ꯐꯥꯎꯗ ꯌꯧꯍꯜꯂꯨꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ ꯍꯣꯏ ꯄꯥꯈꯠ ꯆꯥꯎꯕꯤ ꯏꯕꯦꯝꯃ ꯊꯥꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯊꯥꯖꯅ ꯃꯌꯨꯝ ꯌꯧꯅ ꯆꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯌꯥ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯅꯦꯅꯥ ꯇꯥꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯝꯃꯤ
ꯑꯗꯨꯒ ꯃꯍꯥꯛ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯤ꯫ ꯍꯦꯛ ꯌꯧꯕꯒ ꯊꯥꯖꯒꯁꯨ ꯇꯤꯟꯅꯔꯝꯕ ꯂꯥꯏꯖꯅ ꯂꯣꯌꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥ ꯂꯣꯌꯥ꯫ ꯂꯣꯌꯥꯁꯨ ꯆꯝꯅ ꯑꯗꯨꯝ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ? ꯑꯩ ꯗꯥ ꯂꯣꯌꯥ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯁꯦ? ꯗꯥ ꯂꯣꯌꯥ ꯍꯣꯏ ꯁꯤꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯝꯇ ꯂꯧꯒꯦ ꯇꯧꯕꯅꯦ, ꯑꯗꯣ ꯑꯩꯅ ꯄꯥꯝꯕ ꯃꯆꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔꯒ ꯎꯅꯔꯕ꯭ꯔꯥ? ꯎꯅꯔꯦ, ꯍꯌꯦꯡ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯣ ꯗꯥ ꯂꯣꯌꯥ ꯍꯧꯖꯤꯛ ꯁꯪꯕ꯭ꯔꯣ? ꯑꯁ꯭ꯋꯥꯏꯗ ꯆꯥꯔ ꯀꯣꯐꯤꯔ ꯑꯝꯇ ꯊꯛꯎꯁꯤꯗꯅ꯫ ꯑꯩꯁꯦ ꯁꯪꯕꯨꯗꯤ ꯁꯪꯉꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯝꯇ ꯊꯛꯅꯤꯡꯗ꯭ꯔꯦ, ꯂꯝꯕꯤꯗ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯛꯄꯒꯤ꯫ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯂꯣꯌꯥꯗ ꯊꯥꯖꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯂꯣꯌꯥꯅ ꯍꯜꯂꯣ, ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯊꯥꯖ꯫ ꯍꯜꯂꯣ ꯗꯥ ꯂꯣꯌꯥ, ꯗꯥ ꯂꯣꯌꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯍꯧꯔ ꯃꯥꯜꯂꯦ꯫ ꯊꯅꯝꯃꯦ, ꯑꯩ ꯂꯧꯁꯤꯜꯂꯒꯦ꯫ ꯑꯗꯣ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤ꯫ ꯗꯥ ꯂꯣꯌꯥ ꯑꯣꯐꯤꯁꯇ ꯂꯩꯕ꯭ꯔꯥ? ꯂꯩꯌꯦ, ꯂꯥꯏꯖꯁꯨ ꯂꯥꯛꯑꯦ, ꯃꯥꯁꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯒꯥꯔꯤ ꯂꯧꯅꯤ ꯍꯥꯏꯅꯦ꯫ ꯊꯥꯖ ꯂꯥꯏꯖ ꯂꯩ ꯍꯥꯏꯕꯗꯨꯗ ꯁꯛꯐꯝꯗꯨ ꯁꯠ ꯂꯥꯎꯅ ꯑꯣꯟꯈꯤ꯫ ꯂꯥꯏꯖꯁꯨ ꯂꯣꯌꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯂꯩꯌꯦ, ꯐꯖꯅ ꯂꯩꯌꯨ, ꯑꯩ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯧꯔꯛꯀꯦꯀꯣ꯫ ꯑꯁꯨꯝꯅ ꯐꯣꯟꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯐꯣꯟ ꯍꯦꯛ ꯊꯝꯕꯒ ꯂꯥꯏꯖꯅ ꯑꯗꯣ ꯗꯥ ꯂꯣꯌꯥ, ꯊꯥꯖ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯊꯥꯖꯗꯣ ꯅꯠꯇ꯭ꯔꯣ? ꯊꯥꯖꯒ ꯗꯥ ꯂꯣꯌꯥꯒ ꯅꯨꯡꯁꯤꯅꯕ꯭ꯔꯥ? ꯅꯪꯅꯁꯨ ꯍꯥꯏꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯁꯥꯅ ꯍꯥꯏꯖꯔꯦꯗꯅ꯫ ꯂꯥꯏꯖ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯊꯥꯖꯗꯤ ꯊꯤꯀꯥꯗꯥꯔ ꯑꯃꯒ ꯈꯪꯅꯗꯥꯏꯅꯦ, ꯑꯗꯨꯒꯤ ꯑꯩꯁꯨ ꯗꯥ ꯂꯣꯌꯥꯒꯤ ꯋꯥꯗ ꯍꯧꯗꯣꯛꯄ ꯉꯝꯗꯕꯒꯤ ꯑꯗꯨꯝ ꯍꯧꯗꯣꯛꯈꯤꯗꯕꯅꯤ꯫ ꯊꯤꯀꯥꯗꯥꯔ ꯍꯥꯏꯗꯤ? ꯔꯣꯃꯦꯁ ꯀꯧꯕ ꯑꯃ ꯈꯪꯅꯕꯅꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ, ꯗꯥ ꯂꯣꯌꯥꯒ ꯅꯨꯡꯁꯤꯅꯔꯕꯅꯤꯅ, ꯑꯗꯣ ꯃꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤꯕꯅꯤ꯫ ꯗꯥ ꯂꯣꯌꯥ ꯀꯩꯝ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯉꯩꯗ ꯔꯣꯃꯦꯁ ꯂꯥꯛꯁꯤꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯀꯅꯥꯅꯣ ꯍꯪꯂꯒ ꯊꯥꯖꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝꯁꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯊꯥꯏꯅꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯈꯪꯅꯧꯅ ꯄꯨꯁꯜꯂꯛꯈꯤꯕꯅꯦꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯠꯇꯦꯗ, ꯑꯩꯅ ꯍꯩꯅꯗꯕꯩꯅꯦ ꯄꯥꯎ ꯁꯨꯝ ꯐꯥꯎꯔꯛ ꯂꯩꯕꯗꯨꯗ ꯅꯝꯕꯔꯒ ꯂꯣꯏꯅ ꯁꯤꯟꯖꯔꯕꯅꯦ꯫ ꯊꯤꯀꯥꯗꯥꯔꯅꯦꯌꯦ, ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯕ ꯅꯨꯄꯥꯅꯤ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯊꯥꯖꯒꯗ꯭ꯔꯥ? ꯂꯣꯌꯥ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯂꯣꯌꯥꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯈꯪꯉꯤ꯫ ꯗꯥ ꯂꯣꯌꯥ, ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯏꯃꯥꯟꯅꯕꯤ ꯍꯣꯏꯗꯁꯨ ꯆꯠꯂꯨꯗꯣꯏꯅꯤ, ꯍꯌꯦꯡ ꯂꯥꯛꯑꯒꯦ꯫ ꯂꯣꯌꯥ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯝꯇ ꯇꯥꯁꯤꯜꯂꯨꯗꯦ, ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯂꯣꯌꯥꯗ ꯌꯦꯡꯉꯝꯃꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯌꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯣꯌꯥ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯊꯥꯖꯅ ꯍꯜꯂꯣ ꯗꯥ ꯂꯣꯌꯥ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩꯅꯦ ꯗꯥ ꯂꯣꯌꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯊꯥꯖꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯔ ꯐꯔꯝꯃꯤ꯫ ꯑꯁꯦꯡꯕ꯭ꯔꯅꯦ? ꯑꯁꯦꯡꯕ꯫ ꯊꯥꯖ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ, ꯅꯪ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎꯀꯣ꯫ ꯍꯪꯉꯨ, ꯀꯩ ꯋꯥꯍꯪꯅꯣ? ꯅꯪꯒ ꯔꯣꯃꯦꯁꯀ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯣ? ꯀꯥꯏꯗꯩ ꯋꯥꯅꯣ ꯑꯗꯨꯅꯃꯣ? ꯀꯅꯥꯅ ꯗꯥ ꯂꯣꯌꯥꯗ ꯑꯩꯒ ꯔꯣꯃꯦꯁꯀ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯛꯏꯅꯣꯕ? ꯗꯥ ꯂꯣꯌꯥ, ꯅꯪ ꯔꯣꯃꯦꯁ ꯍꯥꯏꯔꯤꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯣ? ꯈꯪꯉꯦ, ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ꯫ ꯗꯥ ꯂꯣꯌꯥ, ꯑꯩꯕꯨ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯒꯅꯤꯅ ꯊꯥꯖꯕ꯭ꯔꯅꯦ? ꯁꯨꯝ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯏꯅꯤꯅꯦ꯫ ꯑꯗꯣ ꯗꯥ ꯂꯣꯌꯥꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣꯕ? ꯀꯅꯥꯝꯇ ꯍꯥꯏꯔꯛꯇꯦꯗ, ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤꯁꯦ꯫ ꯑꯩꯁꯨ ꯈꯪꯉꯦ, ꯗꯥ ꯂꯣꯌꯥꯅ ꯉꯁꯥꯏ ꯂꯥꯏꯖꯗꯣ ꯅꯣꯏ ꯗꯨꯀꯥꯟꯗ ꯂꯥꯛꯑꯦ ꯍꯥꯏꯗꯅ, ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯊꯥꯖ, ꯑꯩ ꯀꯩꯝ ꯈꯟꯗ꯭ꯔꯦꯕ꯫ ꯗꯥ ꯂꯣꯌꯥ, ꯅꯪꯅ ꯑꯩꯕꯨ ꯌꯥꯝ ꯀꯨꯏꯅ ꯁꯪꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯃꯔꯛꯁꯤꯗ ꯑꯩ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯈꯤꯕ꯭ꯔꯣ? ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯊꯥꯖ ꯁꯦ ꯌꯥꯔꯦꯕ, ꯑꯩꯁꯨ ꯊꯥꯖꯗꯕꯩ ꯍꯪꯉꯤꯁꯤꯗꯤ, ꯑꯩ ꯀꯩꯝ ꯈꯟꯗ꯭ꯔꯦꯕ, ꯌꯥꯔꯦꯕ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯨꯠ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯖ ꯒꯥꯔꯤ ꯂꯧꯕ ꯂꯥꯛꯑꯝꯃꯤꯔꯣ? ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯅꯤꯌꯦ, ꯃꯆꯨ ꯑꯄꯥꯝꯕ ꯌꯥꯎꯗꯦꯌꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯐꯔꯦ, ꯉꯁꯤꯗꯤ ꯊꯝꯃꯒꯦ ꯗꯥ ꯂꯣꯌꯥ꯫ ꯀꯩꯒꯤꯅꯣ, ꯌꯥꯝ ꯊꯝꯅꯤꯡꯉꯕꯣ? ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏꯁꯦ ꯍꯥꯏꯔꯥꯕ? ꯀꯩꯝ ꯇꯧꯗꯦ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ, ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯊꯝꯃꯒꯦ ꯗꯥ ꯂꯣꯌꯥ꯫
ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯊꯠꯂꯝꯃꯤ꯫ ꯍꯜꯂꯣ ꯊꯥꯖ ꯊꯥꯖ ꯑꯥꯏ ꯊꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯅꯌꯥꯝ ꯀꯨꯏꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯊꯥꯖ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ꯫ ꯗꯥꯂꯣꯌꯥ ꯉꯁꯤ ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯊꯥꯡꯉꯤꯗꯣ ꯂꯥꯏꯖꯅ ꯍꯥꯏꯕ ꯊꯥꯖꯕꯩ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ꯫ ꯊꯥꯖ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯞꯂꯤꯕꯁꯤ? ꯑꯩꯅꯁꯨ ꯈꯝꯕꯜꯂꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯤ, ꯃꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯃꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯑꯩꯒꯤ ꯇꯧꯁꯤꯗ ꯃꯥꯅ ꯄꯥꯝꯂꯛꯇ꯭ꯔꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯞꯊꯣꯛꯅꯕ ꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯥꯅ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯕꯤꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯗꯥꯂꯣꯌꯥꯕꯨꯗꯤ ꯑꯩ ꯋꯥꯔꯧꯕ ꯉꯝꯃꯣꯏ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯈꯤꯅꯤ꯫ ꯂꯣꯌꯥꯁꯨ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯝꯃꯤ꯫ ꯊꯥꯖꯕꯨ ꯇꯁꯦꯡꯅ ꯔꯣꯃꯦꯁꯀ ꯅꯨꯡꯁꯤꯅꯔꯝꯕ ꯖꯥꯠꯂꯅꯦ? ꯃꯥꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯊꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯗꯨꯅ ꯑꯩꯕꯨ ꯀꯩ ꯍꯥꯏꯈ꯭ꯔꯖꯥꯠꯂꯣ? ꯔꯣꯃꯦꯁꯀꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯑꯩꯒ ꯈꯪꯅꯔꯛꯄ ꯑꯣꯏꯖꯥꯠꯂꯥ? ꯃꯥꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯅꯦ? ꯃꯈꯣꯏ ꯑꯅꯤꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯂꯒꯅ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯣꯏꯔꯗꯤ ꯑꯩ ꯃꯥꯅ ꯄꯥꯝꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄꯗ ꯑꯩ ꯌꯦꯠꯂꯣꯏꯗ꯫ ꯃꯥꯒꯤ ꯑꯐꯕ ꯂꯝꯕꯤ ꯈꯟꯕꯗ ꯑꯩ ꯌꯦꯠꯂꯣꯏꯗ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯣꯌꯥꯗꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯇꯥꯔꯝꯗꯥꯏꯒꯤ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯦ ꯊꯥꯖ, ꯅꯪꯅ ꯅꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯣꯌꯥꯗ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯊꯥꯖꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ, ꯑꯗꯨꯕꯨ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯀꯣꯟꯅ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯗ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯊꯟꯇ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯂꯥꯏꯖ ꯂꯣꯌꯥꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯌꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥ ꯂꯥꯛꯄꯗ ꯗꯥꯂꯣꯌꯥ, ꯑꯩ ꯗꯥꯂꯣꯌꯥ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯀꯩ ꯂꯩꯔꯒꯦ? ꯅꯪꯒꯤ ꯒꯥꯔꯤ ꯂꯧꯔꯕꯣ? ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦꯅꯅꯦ ꯃꯃꯥꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨ ꯗꯥꯂꯣꯌꯥ, ꯍꯥꯎ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯑꯩ ꯒꯥꯔꯤ ꯌꯥꯎꯔꯛꯇ꯭ꯔꯦꯕ, ꯏꯃꯥꯟꯅꯕꯤꯅ ꯊꯤꯜꯂꯝꯕꯅꯦ꯫ ꯑꯗꯣ ꯗꯥꯂꯣꯌꯥ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯕ? ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯆꯠꯂꯒ ꯈꯪꯉꯅꯤꯕꯁꯦ, ꯆꯠꯂꯨꯁꯤ ꯂꯥꯛꯎꯕ? ꯍꯣꯏ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯀꯣ, ꯑꯩ ꯊꯕꯛ ꯂꯩ꯫ ꯍꯣꯏ ꯀꯨꯏꯔꯣꯏꯕ꯫ ꯁꯣꯝꯗꯅ ꯊꯥꯖ ꯒꯥꯔꯤ ꯌꯥꯗ꯭ꯔꯗꯨꯅ ꯏꯜꯂꯒ ꯂꯥꯛꯂꯤꯉꯩꯗ ꯔꯣꯃꯦꯁꯀ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯔꯣꯟ ꯈꯣꯡꯂꯨꯕꯗ ꯊꯥꯖ ꯑꯣꯏꯔꯝꯕꯗꯨꯅ ꯒꯥꯔꯤ ꯈꯥꯝꯃꯤ꯫ ꯊꯥꯖ, ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ? ꯊꯥꯖ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯈꯔ ꯎꯠꯂꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯅꯤ꯫ ꯀꯩꯒꯤ ꯀꯣꯏꯔꯤꯅꯣ ꯑꯩꯉꯣꯟꯗꯕꯣ? ꯁꯦ ꯌꯦꯡꯕꯤꯒꯦꯁꯦ, ꯀꯥꯏꯗꯅꯣ? ꯔꯣꯃꯦꯁꯅ ꯊꯥꯖꯒꯤ ꯒꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯉꯥꯡꯗꯦ꯫ ꯔꯣꯃꯦꯁꯅ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯔꯣꯃꯦꯁꯅ ꯁꯦꯝꯕꯗꯒꯤ ꯒꯥꯔꯤꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯌꯥꯔꯕ ꯌꯦꯡꯉꯣ꯫ ꯊꯥꯖ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯌꯥꯔꯦ, ꯊꯦꯡꯛꯌꯨ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯊꯥꯖ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯏꯕꯥꯅꯤꯁꯦ ꯀꯩ ꯃꯔꯤꯅꯣ ꯂꯩꯅꯩꯁꯦ? ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯗꯣꯏꯔꯥ? ꯊꯥꯖ ꯈꯔ ꯁꯥꯎꯅ, ꯑꯩꯗꯤ ꯗꯥ ꯔꯣꯃꯦꯁꯀ ꯅꯨꯡꯁꯤꯅꯈꯤꯕ ꯂꯩꯇꯦꯅ, ꯅꯨꯡꯁꯤꯅꯒꯦꯁꯨ ꯈꯟꯈꯤꯗꯦ, ꯂꯥꯏꯖꯗꯁꯨ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯗ ꯂꯥꯏꯖꯅꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯔꯦꯅ ꯍꯥꯏꯔꯛꯏꯅ, ꯅꯪ ꯆꯦꯟꯕꯗꯣ ꯄꯥꯝꯗ꯭ꯔꯁꯨ ꯅꯣꯏ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒꯦ ꯇꯧꯔꯒ ꯅꯪꯒꯤꯁꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯔꯣꯃꯦꯁꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯈꯟꯖꯔꯒ ꯅꯪꯁꯨ ꯊꯃꯣꯏ ꯀꯟꯃꯜꯂꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯣꯌꯥꯁꯨ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ, ꯉꯥꯏꯈꯣ, ꯗꯥꯂꯣꯌꯥ, ꯗꯥ ꯔꯣꯃꯦꯁ ꯅꯠꯇ꯭ꯔꯣ ꯑꯗꯩꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯣꯜꯂꯝꯃꯤ꯫ ꯂꯣꯌꯥ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯈꯔ ꯇꯞꯊꯔꯒ ꯈꯥꯝꯂꯝꯃꯤ꯫
Loya Thajase ubaduna ngaptuna yenglammi. Laijasu Loyana yenglibadu khangbadagi masu Thajada amu yengi. Thaju natro side. Loyada amu yenglaga Daro miss ka makhoi anise unari male. Daloya chalas law. Daro miss uradi fazadeba. Loya tauramliba mataudu ubada pendaba nungaitabana pik thanduna thamoisu tanik laukre. Laijana nganglibudusu kaya taningba phauramdre. Tanjadada Romeski mamanabuduna Loyabu ubada itaw asiti nahan Thajage hero sakibu nupadu natrane kanano nupi ama siyawini magise Thaja khangon onthokpada Loyana Laija buduna chatlambadu ubada masu pumnganglammi Loyasu Thaja boy fitting lamlaga mapi ira chelaga mahaksu gari edu thauduna chatkre Samda Romesna koino hajikidu Laija natro Adamna haibudu taraga Thajagi thamoidadi tana thinbaga chap manarami Romesna koinu ni Thaja asidi naha nanga unhawba nupadu natro asina mo aikhoi Laijaga chatminarisina kamai tawrijano khangdreda tha khudingi nupi amam sinba nupadu oijala mamanabaduna amo pangsilai aisu khallini nei taw haujikangi nupanabu nupi amatangda lupa kansidi ha chamagi manungda amatanga oiramni adusu itaw hoigumba as nongsu pamthadek thagalaida aibu nupi mamangdane yam afaba saba mandana phaybu phai haibani kaino natrani Thaja sauningbane thawai nungaitabane pulapun khiduna wahama tangangba ngamlamde makoina ngangnariba mayamdu madi amata taningba phauramdre sauningbana masadu thak niktuna Ramesh da yam khana yenglamlaga magi gari do start prep tawraga thawdokhirami Rameshna chakhrene Thaja ngaikho mamanabuduna as nangi se oinam namdeda yado mandreda Rameshna yakhinida ngaibada kalu nupi macha mana kayam kene mupangamdeno mamanabuduna mo kadai agi selfie ro nahangiduga lising ani di suramani ngai khoe nangsu paisa thaile dialogue khara ngangan bagisu paisa nupi sina yabasu nataba yana bahana sinko sel du arrive bungo kai di live no da nangonda di live sel gi matang da di hekta kausine ni nangdi o pini aina pini haisini ko handak ne bill ek phangbaga soidana pini ado Thajadi agi oidaba yadabani ko oini yam oini sel satningdana daptuna di jail da hawai oina chaba taban Somdana Loyaga Laijagasu ahangba chipa mafam amada leptuna wari saduna leirami Loyana sidabu kari lege nana chalu se haisibo Laija Loya da haifet yengaga da Loya wakal sum press oithokna ba haibanida mafam se yam ingdro aisu kuire sumaina chataba chatmina naba mis laitaba aduda da Loya sum haubanida Loya mana ngangbadu kaya taningba phauramde magi wakaldadi Thajaga Romesh ka unarambadu ningsingduna leirami amuksu ningsinglami Thajana haikiba imanabi amana ne khangnawana pusilakibaneba Daloyana khangaroye aiga toina punbasu nateda aiga khangnaningi hayana ne pusilakpani mana amuksu Laijana haikibadu ningsinglami Daloya chalase Daromesh uradi phajadeba Loya Laijada onsilaktuna ngasai nana Thajaga nupadu go unaringaida nupadu uradi fazade chalase harido kaigino Loyana adom romdo ina khumlakpaduda adudi Daromesh to aikhogi ipung thokpanina sum nungaitedana aduginida adudi makhoi anigi marise nangna silira Laija ngaya khumpham khangamde nati Daloya makhoi ani nusinabagi maramde ai hana kem khangamdi ado Daromesh nadi Thajaba yam nungsijabani Laijasu haisingna khumnaba sem saduna leirami Loya mathai nungaite haibasu mana khangduna themjina botnarami adu Daloya nang wakhal yam khanjinba mali yam khanjilunu Daloya su Thajadagi henbi Daloya na nungsijabi kaya thengnarakini Loya karisu taningba phaurakraduna salase matamsi thenglani asi haraga Loya do magi gari da kakhatkre Laija su kakhatki